ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ 14ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯅꯤꯜꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯤ꯫ ꯌꯨ ꯊꯛꯇꯕ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯂꯛꯄ, ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯨꯗ ꯍꯦꯛꯇ ꯇꯥꯏꯅꯔꯛꯄ꯫ ꯕꯤꯃꯣꯂꯥꯁꯨ ꯁꯨꯅꯤꯜꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯂꯥꯡꯂꯦꯟꯗ ꯁꯥꯎꯅꯤꯡꯕ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯕꯤꯃꯣꯂꯥꯅ ꯂꯥꯡꯂꯦꯟꯕꯨ ꯀꯟꯅ ꯆꯩꯔꯝꯃꯤ꯫ ꯍꯦ ꯋꯥꯔꯛꯇꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯅꯪ ꯂꯧꯕꯗꯒꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯗꯅ꯫ ꯅꯪꯗ ꯆꯠꯄꯤꯈ꯭ꯔꯣꯅꯦ꯫ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯨꯁꯨ ꯇꯥꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯥꯔꯛꯇꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯃꯧꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯒꯦ? ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯀꯥꯏꯅꯒ? ꯅꯪꯗꯤ ꯌꯨꯝ ꯑꯁꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣꯅꯦ꯫ ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯃꯥ, ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯃꯣꯏꯌꯦ, ꯃꯗꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯁꯦ ꯃꯆꯤꯟꯁꯦ ꯌꯥꯝ ꯈꯨꯝꯃꯤꯅꯦ꯫ ꯕꯤꯃꯣꯂꯥ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯈꯪꯕ꯭ꯔꯥ? ꯈꯨꯝꯒꯣꯗꯅ, ꯅꯆꯤꯟꯗꯣ ꯈꯨꯝꯒꯣꯕ꯫ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇꯅ ꯆꯤꯡꯊꯔꯛꯇꯨꯅ ꯄꯦꯟꯅ ꯀꯞꯄꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯃꯁꯛ ꯑꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯃꯁꯤ꯫ ꯕꯤꯃꯣꯂꯥ ꯂꯥꯡꯂꯦꯟꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯥꯗ ꯏꯟꯊꯩ꯫ ꯏꯃꯥ! ꯂꯥꯡꯂꯦꯟ ꯀꯔꯤꯝꯇ ꯍꯥꯏꯕꯗꯤ ꯉꯝꯖꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯗꯨꯅ ꯀꯞꯂꯒ ꯂꯩ꯫ ꯅꯪꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣꯅꯦ꯫ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯂꯩꯍꯧꯒꯦ꯫ ꯃꯁꯤꯗꯤ… ꯕꯤꯃꯣꯂꯥ ꯃꯈꯨꯠꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛꯇꯨꯗ ꯏꯜꯂꯤ꯫ ꯁꯨꯅꯤꯜ ꯒꯦꯠꯇ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯁꯥ ꯑꯗꯨ ꯍꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯒ ꯕꯤꯃꯣꯂꯥꯒꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯨꯅꯤꯜꯁꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯏꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯀꯔꯤꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯋꯥꯔꯛꯇꯕꯤꯁꯤꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯕ꯫ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯏꯟꯗ꯭ꯔꯦꯕ꯫ ꯅꯠꯇꯦ, ꯀꯔꯤꯅꯣꯕ ꯏꯃꯥꯅ ꯈꯜꯂꯤꯁꯤꯕꯨ? ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯎꯕꯤꯗ꯭ꯔꯕꯣ? ꯁꯨꯅꯤꯜ ꯃꯔꯣꯜ ꯑꯗꯣ ꯈꯣꯏꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯌꯨ ꯊꯛꯏꯕꯁꯤꯕꯣ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ? ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯊꯛꯅꯤꯡꯉꯒ ꯊꯛꯀꯅꯤ, ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯏꯃꯥꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ? ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗ ꯃꯆꯤꯟ ꯈꯨꯝꯕ ꯉꯝꯃꯕꯅꯦꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯤ ꯆꯤꯡꯒꯟꯕꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯂꯥꯡꯂꯦꯟꯗ ꯑꯗꯨꯝ ꯇꯥꯏꯅꯩꯁꯤꯕꯣ? ꯃꯥꯅ ꯏꯃꯥꯗ ꯀꯔꯤ ꯇꯧꯔꯝꯂꯒꯦ? ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯄꯦꯟꯗꯦꯀꯣ? ꯍꯦ ꯏꯕꯨꯡꯉꯣ, ꯅꯪ ꯃꯅꯨꯡꯗ ꯆꯪꯉꯨ꯫ ꯀꯔꯤ? ꯀꯩꯗꯧꯕꯒꯤ ꯏꯃꯨꯡꯗ ꯆꯪꯗꯣꯏꯅꯣ? ꯏꯃꯥꯅ ꯂꯥꯡꯂꯦꯟ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ? ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯦ꯫ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯕ? ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯥꯔꯛꯇꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯆꯥꯁꯦ ꯃꯥꯅ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦꯕ꯫ ꯏꯕꯨꯡꯉೋ, ꯃꯅꯨꯡꯗ ꯆꯪꯉꯒ ꯄꯣꯊꯥꯔꯣ꯫ ꯑꯩ ꯏꯃꯥꯗ ꯈꯔ ꯋꯥꯔꯧꯏ꯫ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯂꯥꯡꯂꯦꯟꯗ ꯑꯗꯨꯝꯅ ꯆꯩꯕꯤꯒꯅꯨ꯫ ꯂꯥꯡꯂꯦꯟ, ꯀꯞꯀꯅꯨ꯫ ꯅꯪꯒꯤ ꯇꯥꯃꯣ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯨꯡꯗ ꯆꯪꯉꯣ, ꯑꯩ ꯃꯤ ꯑꯃꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯏꯃꯥ, ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯌꯨ꯫ ꯁꯨꯅꯤꯜ ꯑꯃꯨꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯕꯤꯃꯣꯂꯥꯁꯨ ꯂꯥꯡꯂꯦꯟꯗ ꯑꯗꯨꯝ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯗꯨꯝ ꯇꯧꯔꯤ꯫ ꯁꯨꯅꯤꯜ ꯃꯁꯥ ꯑꯗꯨ ꯂꯝꯕꯤꯗ ꯍꯥꯏꯔ ꯂꯥꯛꯄꯗ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄ ꯑꯃꯅ ꯊꯣꯝꯗꯠꯂꯤ꯫ ꯁꯨꯅꯤꯜ ꯄꯥꯏꯊꯣꯛꯂꯒ ꯇꯥꯏ꯫ ꯒꯥꯔꯤ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯁꯨꯅꯤꯜꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯂꯩ꯫ ꯏꯁꯨ ꯃꯁꯥꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯕꯤꯃꯣꯂꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯤꯃꯣꯂꯥꯒ ꯂꯥꯡꯂꯦꯟꯒꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯏꯅꯦ! ꯏꯅꯦ! ꯍꯦ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯏꯐꯤꯡ ꯐꯤꯡꯉꯤꯗꯨꯅ? ꯗꯥ ꯁꯨꯅꯤꯜꯗꯣ? ꯍꯥ? ꯏꯆꯥ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨꯅꯦ! ꯗꯥ ꯁꯨꯅꯤꯜꯗꯣ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯃꯝꯃꯦ꯫ ꯑꯝꯇ ꯂꯥꯛꯑꯣ ꯏꯅꯦ꯫ ꯍꯥ?
ꯇꯥꯃꯣꯕꯣ ꯈꯤꯇꯪ ꯊꯨꯅ ꯆꯠꯁꯤ ꯂꯥꯡꯂꯦꯟꯒ ꯕꯤꯃꯣꯂꯥꯒꯁꯨ ꯀꯟꯅ ꯆꯦꯜꯂꯛꯏ ꯕꯤꯃꯣꯂꯥ ꯃꯆꯥ ꯁꯨꯅꯤꯜꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯁꯠ ꯆꯪꯁꯤꯜꯂꯒ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯃꯈꯥꯗ ꯐꯝꯊꯔꯛꯏ ꯇꯥꯃꯣ ꯍꯧꯒꯠꯂꯨꯁꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯂꯥꯡꯂꯦꯟ ꯁꯨꯅꯤꯜꯒꯤ ꯃꯁꯥꯗꯣ ꯄꯥꯏꯔꯒ ꯅꯣꯝꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯡꯊꯔꯛꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯥꯛꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯁꯨꯅꯤꯜ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯕꯨꯡꯉꯣ ꯇꯥꯃꯣ ꯍꯧꯒꯠꯂꯨꯁꯦ ꯁꯨꯅꯤꯜ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯄ ꯍꯧꯔꯛꯏ ꯂꯥꯡ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯈꯤ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯥꯗꯔꯛꯏ ꯇꯥꯃꯣ ꯇꯥꯃꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯨꯁꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ 이붕어 난 이마하기 까림딱 한드라보 허글로세 이마 레이시디 난 나마 아이부 흔덕람다가 짰기바 야루예 나마부 눅시드라보 타모 난 아두마이나 타우바 야루예 허글로세 ꯂꯥꯡꯂꯦꯟ ꯁꯨꯅꯤꯜꯒꯤ ꯃꯁꯥꯗꯣ ꯄꯥꯏꯔꯒ ꯅꯣꯝꯃꯤ ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯁꯨ ꯁꯨꯅꯤꯜ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯨꯅꯤꯜꯁꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ ꯕꯤꯃꯣꯂꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛ ꯃꯌꯥꯝꯅ ꯌꯣꯝꯃꯦ ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇ ꯄꯨꯝꯅꯃꯛ ꯂꯥꯡꯂꯦꯟꯗ ꯇꯥꯏꯅꯔꯛꯏ ꯂꯥꯡꯂꯦꯟ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯇꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯔꯣꯁꯟꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯂꯥꯡꯂꯦꯟꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯔꯣꯁꯟ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯊꯃꯣꯏꯗ ꯂꯥꯡꯂꯦꯟꯅ ꯋꯥꯔꯝꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯄ꯭ꯔꯤꯌꯥꯅ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯏ ꯄ꯭ꯔꯤꯌꯥ ꯃꯁꯤꯅꯦ ꯋꯥꯔꯤ ꯍꯥꯏꯕꯕꯣ ꯂꯥꯡꯂꯦꯟ ꯅꯪ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯔꯣꯁꯟꯅ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯑꯗꯣ ꯋꯥ ꯑꯃꯇ ꯍꯥꯏꯌꯨ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯇꯥꯃꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯋꯥꯔꯛꯇꯕꯤ ꯆꯠꯄꯤꯈ꯭ꯔꯣꯅꯦ ꯅꯁꯛ ꯑꯗꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ ꯄꯦꯜꯂꯝꯃꯅꯤꯕ ꯕꯤꯃꯣꯂꯥ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗꯨꯗ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯊꯥꯖꯤꯜꯂꯤ ꯂꯥꯡꯂꯦꯟꯁꯨ 이마 ꯂꯥꯡꯂꯦꯟ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯍꯩ ꯀꯞꯁꯤꯟꯅꯔꯛꯀꯅꯨ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯅꯪꯒꯤ ꯃꯔꯝꯅ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯅ ꯍꯤꯡꯆꯥꯕꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ ꯋꯥꯔꯛꯇꯕꯤꯁꯤꯗꯤ 이마 ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯕꯤꯌꯣ 이마 ꯅꯃꯧꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯣ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯕꯤꯃꯣꯂꯥꯗ ꯍꯥꯏ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ ꯅꯪꯁꯦ ꯀꯤꯖꯩꯅꯦ 이ꯕꯦꯝꯃ ꯑꯩꯁꯦ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯅꯦ ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯅꯄꯥꯝꯗꯅꯦ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯌꯦ 이마 ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯕꯤꯃꯣꯂꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯣꯜꯂꯒ ꯍꯥꯏꯖꯩ ꯋꯥꯔꯛꯇꯕꯤ ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯣ ꯇꯥꯅꯤꯡꯗꯦꯅꯦ ꯍꯧꯖꯤꯛꯃꯛ ꯅꯁꯥꯅ ꯈꯪꯅ ꯆꯠꯈꯣ 이마 ꯑꯩ ꯉꯝꯃꯣꯏꯌꯦ 이마 ꯅꯪ ꯉꯝꯃꯔꯣꯏ ꯐꯩ ꯕꯤꯃꯣꯂꯥ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯏ 이마 ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯆꯤꯡꯉꯒ ꯄꯨꯊꯣꯔꯛꯏ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ 이마 ꯑꯩ ꯉꯝꯃꯣꯏꯌꯦ ꯀꯔꯤꯒꯤ ꯉꯝꯗꯕ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯌꯥꯝ ꯊꯨꯅ ꯆꯠꯀꯣ ꯅꯁꯛ ꯑꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜ ꯃꯊꯛꯇꯒꯤ ꯏꯟꯊꯔꯛꯏ ꯂꯥꯡꯂꯦꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯨꯁꯤꯜꯂꯒ ꯇꯥꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯇꯨꯅ ꯄꯦꯟꯅ ꯀꯞꯄꯤ ꯍꯩ ꯑꯗꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯋꯥꯔꯛꯇꯕꯤ
ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨꯅ ꯏꯜꯂꯤ. ꯅꯁꯛ ꯑꯗꯣ ꯌꯦꯡꯅꯤꯡꯗꯦꯅꯦ. ꯈꯔ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣꯅꯦ. ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯁꯨꯝ ꯐꯝꯂꯒ ꯂꯩꯒꯅꯨ. ꯁꯠ ꯆꯠꯈꯣ. ꯏꯁꯣꯔ, ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯣ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦ. ꯅꯅꯥꯏꯕꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯇꯥꯅꯤꯡꯗꯦ. ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏ ꯑꯥꯒꯤ ꯅꯄꯥꯝꯗꯨꯅꯅꯦ ꯁꯤꯔꯨꯆꯣ. ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯁꯤꯕꯤꯔꯅꯨ. ꯅꯪ ꯁꯤꯕꯗ ꯀꯞꯄꯤꯅꯕ ꯃꯤꯒ ꯂꯩꯇꯦ. ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯃꯤꯠꯃꯥꯡꯗꯒ ꯂꯩꯒꯅꯨ. ꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅ ꯐꯝꯃꯒ ꯂꯩꯒꯅꯨ. ꯆꯠꯈ꯭ꯔꯣꯗꯤ ꯀꯣꯛ ꯆꯠꯈ꯭ꯔꯣꯅꯦ. ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯏꯃꯥꯅ ꯑꯁꯨꯛ ꯑꯣꯠꯄꯤꯔꯤꯕ? ꯑꯩꯁꯦ ꯇꯥꯃꯣꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯦ. ꯑꯇꯣꯞꯄ ꯀꯅꯥ ꯅꯠꯇꯤꯌꯦ. ꯃꯁꯤ ꯃꯤꯅ ꯍꯥꯏꯕꯗꯒ ꯃꯆꯤꯟꯁꯦ ꯌꯥꯝꯅ ꯈꯨꯝꯃꯤꯅꯦ. ꯅꯪ ꯂꯝꯕꯤ ꯐꯥꯎꯕ ꯆꯤꯡꯉꯒ ꯄꯨꯔꯕꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯔꯣꯏ. ꯅꯁꯥꯅ ꯈꯪꯅꯅꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯀꯣ. ꯋꯥꯔꯛꯇꯕꯤ. ꯅꯪ ꯂꯩꯕꯗꯒꯤ ꯂꯣꯏꯅ ꯃꯥꯡꯉꯕꯅꯤꯅꯦ. ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ. ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯧꯏ. ꯂꯥꯡꯂꯦꯟ ꯕꯤꯃꯣꯂꯥꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯀꯞꯄꯤ. ꯕꯤꯃꯣꯂꯥ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇ ꯆꯤꯡꯉꯒ ꯃꯈꯥꯗ ꯏꯟꯊꯨꯏ. ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃ ꯒꯦꯠ ꯑꯗꯣ ꯍꯥꯡꯗꯣꯔꯛꯇꯨꯅ ꯆꯪꯂꯛꯏ. ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯠ ꯆꯪꯁꯤꯜꯂꯛꯏ. ꯁꯈꯤ. ꯀꯔꯤꯅꯣ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯏꯃꯨꯡ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯂꯥꯜꯂꯨꯔꯦ? ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯤ ꯏꯃꯥ. ꯕꯤꯃꯣꯂꯥ ꯐꯠ ꯈꯨꯝꯂꯛꯏ. ꯑꯣ, ꯏꯆꯦ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ. ꯅꯆꯥ ꯅꯨꯄꯤ ꯑꯁꯦ ꯉꯁꯤꯗꯒꯤ ꯄꯨꯕꯤꯈ꯭ꯔꯣ. ꯑꯩꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯤ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ. ꯁꯈꯤꯁꯨ ꯈꯨꯝꯂꯛꯏ. ꯀꯔꯤ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ? ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯐꯠꯇꯕ ꯇꯧꯏ? ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ, ꯅꯆꯥ ꯅꯨꯄꯤ ꯑꯁꯦ ꯂꯩꯃꯤꯟꯅꯕ ꯀꯤꯖꯔꯦꯅꯦ. ꯑꯗꯨꯅ ꯂꯥꯛꯏꯉꯩꯁꯤꯗ ꯌꯥꯝ ꯊꯨꯅ ꯄꯨꯕꯤꯈ꯭ꯔꯣ. ꯍꯦ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ? ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ. ꯅꯪꯗꯤ ꯏꯆꯥ ꯅꯨꯄꯤꯁꯤꯗ ꯑꯣꯠꯂꯤꯕ ꯑꯣꯏꯔꯦ. ꯅꯪꯒꯨꯝꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯏꯆꯥ ꯅꯨꯄꯤ ꯊꯝꯕ ꯍꯧꯅꯗꯦ. ꯏꯃꯥ, ꯇꯣꯛꯄꯤꯔꯣ. ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ. ꯕꯦꯝꯃ, ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗꯦ. ꯏꯃꯥꯒ ꯆꯠꯁꯤ. ꯆꯠꯄꯤꯈ꯭ꯔꯣ. ꯈꯔ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯅꯣꯏ ꯂꯩꯕꯁꯦ ꯋꯥ ꯌꯥꯝꯅ ꯆꯤꯜꯂꯤ. ꯍꯦ, ꯅꯈꯖꯥꯏꯗꯨꯗ ꯑꯣꯜꯂ ꯑꯣꯜꯂꯒ ꯊꯥꯔꯛꯎꯔꯣ. ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ? ꯍꯥꯍꯥꯌꯣ, ꯑꯝꯇꯕꯨ ꯅꯣꯛꯀꯦꯅꯦ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯀꯅꯥꯒꯤꯅꯣ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ. ꯁꯣꯝꯁꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ. ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯦ. ꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯠꯁꯤ. ꯃꯐꯝ ꯑꯁꯦ ꯏꯆꯥꯒꯤ ꯂꯩꯐꯝ ꯅꯠꯇꯦ. ꯂꯥꯛꯑꯣ, ꯏꯃꯥꯒ ꯆꯠꯈ꯭ꯔꯁꯦ. ꯁꯈꯤ ꯃꯆꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯏ. ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯑꯝꯇ ꯉꯥꯏꯕꯤꯈꯣ. ꯂꯥꯡꯂꯦꯟ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯃꯧ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ? ꯐꯔꯦ, ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ. ꯅꯃꯧꯅ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤꯅꯤ ꯀꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ. ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦ. ꯕꯤꯃꯣꯂꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯒꯦ ꯇꯧꯕꯗ ꯕꯤꯃꯣꯂꯥ ꯐꯠ ꯍꯟꯗꯣꯛꯏ. ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯄꯤꯈ꯭ꯔꯣ. ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯅꯨ. ꯕꯦꯝꯃ, ꯂꯥꯛꯑꯣ. ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯗꯅꯦ ꯈꯣꯏꯔꯝꯒꯗꯕ ꯅꯠꯇꯦ. ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ. ꯂꯥꯡꯂꯦꯟ ꯌꯨꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯏ. ꯕꯤꯃꯣꯂꯥꯅ, ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯍꯦ. ꯏꯃꯨꯡꯗ ꯆꯪꯈꯤ. ꯁꯈꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ. ꯁꯨꯃꯥꯡꯗ ꯃꯄꯥ ꯃꯕꯨꯡ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯁꯈꯤꯒ ꯂꯥꯡꯂꯦꯟꯒ ꯆꯪꯉꯛꯏ. ꯂꯥꯡꯂꯦꯟ ꯂꯥꯛꯄ ꯎꯕꯗ ꯕꯤꯃꯣꯜ ꯅꯣꯡꯌꯥꯏ ꯍꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯂꯥꯡꯂꯦꯟ ꯀꯨꯏꯅ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯕ ꯃꯌꯨꯝ ꯑꯗꯨ ꯎꯕꯗ ꯀꯞꯂꯛꯏ. ꯕꯤꯃꯣꯜꯅ, ꯕꯦꯝꯃ, ꯏꯆꯥ ꯊꯣꯏꯕꯤ. ꯕꯕꯥ. ꯀꯩꯗꯧꯔꯦ? ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯌꯣ. ꯕꯕꯥ ꯂꯩꯔꯤꯕꯁꯤꯗꯤ. ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯄꯤꯕꯅꯣ? ꯁꯈꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯃꯣꯏ ꯕꯕꯥ, ꯃꯐꯝ ꯑꯗꯨꯗ ꯏꯆꯥꯅ ꯂꯩꯔꯝꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ. ꯃꯐꯝ ꯑꯗꯣ ꯃꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ. ꯑꯁꯨꯛ ꯎꯁꯤꯠꯇꯕ. ꯇꯣꯛꯄꯤꯔꯣꯕ ꯏꯃꯥ. ꯅꯆꯥ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ. ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯆꯦꯟꯊꯕ ꯂꯦꯞꯇꯦ. ꯅꯣꯡꯌꯥꯏꯁꯨ, ꯏꯃꯥ, ꯀꯩꯗꯧꯔꯦ? ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯏꯆꯜꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤꯁꯦ
ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯤꯌꯨ ꯅꯣꯡꯌꯥꯏ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯆꯜꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯌꯣ ꯏꯆꯜ ꯅꯪ ꯇꯥꯃꯣ ꯂꯩꯔꯤꯁꯤꯗꯤ ꯏꯆꯜꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩ ꯇꯥꯃꯣ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯆꯜꯒꯤ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ ꯇꯥꯕ꯭ꯔꯥ ꯑꯉꯥꯡꯁꯦ ꯃꯅꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯂꯣ ꯃꯦꯃꯤꯁꯨ ꯍꯣꯏ ꯂꯥꯡꯂꯦꯟ ꯂꯥꯛꯑꯣ ꯏꯅꯝꯃꯒ ꯆꯪꯉꯁꯦ ꯃꯅꯨꯡꯗ ꯁꯦ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯦꯃꯤꯒ ꯂꯥꯡꯂꯦꯟꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯅꯣꯡꯌꯥꯏꯅ ꯏꯃꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯛꯀꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯕꯨꯡꯉꯣ ꯏꯃꯥ ꯈꯔꯗꯤ ꯄꯦꯟꯗꯦ ꯁꯈꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯗ ꯂꯣꯏꯅ ꯇꯝꯃꯤ ꯅꯣꯡꯌꯥꯏ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯣꯏꯅ ꯐꯩ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯦ ꯉꯁꯤꯗꯤ ꯐꯠ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯗ ꯃꯄꯥꯅ ꯈꯥꯝꯃꯦ ꯕꯨꯡꯉꯣ ꯌꯥꯔꯦ ꯁꯥꯎꯔꯒ ꯀꯩꯝꯇ ꯀꯥꯟꯅꯔꯔꯣꯏ ꯏꯆꯥ ꯅꯨꯄꯤ ꯑꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡꯉꯣꯗꯨꯁꯨ ꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯣꯏꯅ ꯇꯧꯔꯤꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯦꯛ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤꯗꯅ ꯃꯥꯒꯤꯗꯣ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯃꯆꯥ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯪꯉꯨꯗꯕ ꯑꯩꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯔꯨꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯕꯤꯃꯣꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯍꯧꯔꯛꯏ ꯅꯣꯡꯌꯥꯏꯅ ꯄꯥꯕꯨꯡ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯊꯥꯖꯔꯨꯕꯅꯤ ꯏꯆꯥꯕꯨ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯐꯝꯗꯗꯤ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯁꯈꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯣꯏ ꯕꯕꯥ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯖꯤꯛꯇꯪ ꯈꯪꯕꯤꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯏꯆꯥꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯣꯏꯀꯣ ꯑꯩ 이차다 lal에 하이자가니 어코이 봐봐 바붕 이마 이짤부 ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯅꯝꯐꯨꯗ ꯆꯠꯍꯜꯂꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯏꯆꯜꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯅꯕꯨꯡꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯅꯤ ꯂꯥꯡꯂꯦꯟ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯨꯔꯦꯜ ꯏꯆꯦꯜꯒꯨꯝꯅ ꯆꯦꯟꯊꯔꯛꯏ ꯔꯣꯁꯟꯅ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯁꯦ ꯅꯪꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯟꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯍꯟꯕꯒꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯥꯡꯂꯦꯟ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯔꯣꯁꯟ ꯄ꯭ꯔꯤꯌꯥ ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤꯁꯨ ꯋꯥꯔꯧꯗꯤꯌꯦ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯂꯝꯒꯅꯤ ꯃꯆꯥꯒ ꯃꯃꯥꯒ ꯑꯣꯏꯅꯖꯕꯗꯣ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯄ꯭ꯔꯤꯌꯥ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯍꯧꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯃ ꯁꯥꯔꯁꯦ ꯐꯔꯦꯁꯦ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯑꯃ ꯄꯣꯛꯊꯣꯔꯛꯑꯒꯦ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯖꯔꯣ ꯔꯣꯁꯟꯅ ꯄ꯭ꯔꯤꯌꯥ ꯑꯁꯦꯡꯕꯩꯔꯣ ꯃꯥꯅꯤ ꯅꯪꯅ ꯋꯥꯅ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ ꯔꯣꯁꯟꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯝ ꯄꯣꯛꯀꯅꯤ ꯃꯁꯛꯁꯤꯒ ꯑꯉꯥꯡ ꯑꯃ ꯄꯣꯛꯊꯣꯛꯀꯦ ꯀꯥꯏꯅꯒ ꯑꯩꯁꯦ ꯃꯥꯅ ꯃꯤ ꯑꯣꯏꯅ ꯊꯥꯗꯕꯅꯦꯕ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯁꯣꯜꯂꯤ ꯂꯥꯡꯂꯦꯟ ꯑꯗꯣ ꯃꯇꯝ ꯈꯔ ꯉꯥꯏꯌꯨ ꯌꯥꯝ ꯊꯨꯅ ꯄꯣꯛꯂꯛꯀꯦ ꯂꯥꯡꯂꯦꯟ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯑꯩ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦꯀꯣ ꯅꯪꯅ ꯍꯥꯏ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ ꯔꯣꯁꯟ ꯂꯩꯔꯤꯁꯦ ꯀꯩꯝꯇ ꯎꯗ꯭ꯔꯕꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯅꯦ ꯏꯀꯥꯏꯔꯨꯅꯨ ꯅꯨꯄꯤ ꯅꯪ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯛꯀꯅꯣ ꯌꯥꯔꯦꯕ ꯅꯈꯣꯏ ꯑꯅꯤꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯧꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ
ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯂꯩ꯫ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡ ꯑꯗꯨꯗ ꯊꯧꯕ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯀꯅꯥꯒꯤ ꯐꯣꯟ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯂꯥꯛꯏꯁꯤꯕꯣ? ꯊꯧꯕ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯦ, ꯁꯤꯗꯤ ꯏꯕꯨꯡꯉꯣꯅꯤꯅꯦ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯃꯉꯥꯜ꯫ ꯄꯥꯕꯨꯡ, ꯑꯩꯅꯦ꯫ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯐꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯖꯕꯗꯨ ꯐꯪꯂꯕꯅꯤꯅ ꯌꯨꯝꯗ ꯊꯣꯛꯂꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ꯫ ꯑꯩ ꯍꯌꯦꯡ ꯊꯣꯛꯂꯛꯂꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯉꯥꯏꯔꯝꯂꯒꯦ꯫ ꯏꯆꯥꯅꯅꯦ ꯁ꯭ꯀꯣꯠ ꯌꯥꯎꯔꯒ ꯆꯠꯄꯗꯣ ꯄꯥꯕꯨꯡ ꯌꯦꯡꯅꯤꯡꯕꯅꯤ꯫ ꯄꯥꯕꯨꯡꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ ꯆꯥꯔꯦ꯫ ꯑꯣ, ꯑꯗꯣ ꯄꯥꯕꯨꯡ, ꯏꯆꯜꯗꯤ ꯂꯩꯇ꯭ꯔꯣ? ꯊꯧꯕ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯉꯥꯜꯅ ꯑꯃꯨꯛꯀꯁꯨ, ꯄꯥꯕꯨꯡ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯍꯥ? ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯁꯨꯝ ꯐꯝꯃꯤꯌꯦ ꯄꯥꯕꯨꯡ꯫ ꯑꯗꯣ ꯏꯆꯜꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯍꯥꯏꯒꯅꯨꯀꯣ, ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯒꯅꯨ ꯄꯥꯕꯨꯡ꯫ ꯑꯩ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯄꯥꯕꯨꯡ ꯊꯝꯃꯒꯦꯀꯣ, ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯊꯧꯕ ꯃꯁꯥꯗꯣ ꯍꯔꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯔꯤ꯫ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯔꯕꯁꯨ ꯍꯦꯛꯇ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯉꯥꯜ ꯃꯄꯥ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? ꯋꯥꯈꯜ ꯑꯗꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯗꯗꯥꯒꯤ ꯕꯦꯝꯃ, ꯗꯗꯥ ꯍꯌꯦꯡꯗꯤ ꯂꯥꯛꯑꯅꯤꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯇꯤꯛ ꯆꯥꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯥꯕꯨꯡꯒ ꯅꯪꯒꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤꯅ ꯅꯪꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯕꯗꯣ ꯗꯗꯥ ꯌꯥꯔꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯧꯔꯅꯤ꯫ ꯗꯗꯥ ꯍꯌꯦꯡ ꯂꯥꯛꯑꯅꯤꯌꯦ꯫ ꯗꯗꯥꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯁꯣꯝꯗ ꯊꯧꯕ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯀꯟꯇꯦꯛ ꯂꯤꯁ ꯑꯗꯨꯗ ꯆꯪꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯜꯂꯣ ꯕꯕꯥ꯫ ꯕꯕꯥꯅ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯦ꯫ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯕꯕꯥ꯫ ꯍꯌꯦꯡꯗꯤ ꯏꯕꯨꯡꯉꯣ ꯃꯉꯥꯜꯗꯣ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯅꯤ꯫ ꯕꯕꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯃꯥꯅꯤ꯫ ꯅꯪ ꯍꯌꯦꯡ ꯂꯥꯛꯑꯣꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯕꯕꯥꯁꯨ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯊꯧꯕ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯌꯦꯡ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯏꯕꯨꯡꯉꯣꯗꯤ ꯍꯌꯦꯡ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯅ? ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ? ꯃꯉꯥꯜ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯁꯨ ꯑꯦꯌꯥꯔꯄꯣꯔꯠꯇ ꯃꯉꯥꯜ ꯂꯧꯕ ꯂꯥꯛꯏ꯫ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯊꯧꯅꯔꯛꯏ꯫ ꯃꯉꯥꯜꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯊꯧꯕꯅ ꯃꯉꯥꯜ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯑꯦ, ꯏꯕꯨꯡꯉꯣ꯫ ꯃꯉꯥꯜ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯈꯨꯔꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯏꯆꯜꯗꯤ ꯌꯥꯎꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯃꯥꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯃꯥ ꯂꯛꯅꯒꯦꯕ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯄꯥꯕꯨꯡ, ꯆꯠꯂꯁꯤ꯫ ꯊꯧꯕꯒ ꯃꯉꯥꯜꯒꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯊꯧꯕꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯁꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡ, ꯏꯆꯜꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯊꯧꯕ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ? ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯏꯆꯜ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯈꯪꯍꯧꯗꯦ꯫ ꯊꯧꯕꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯄꯥꯕꯨꯡ꯫ ꯏꯆꯜ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ꯫ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯅꯆꯜꯗꯣ, ꯄꯥꯕꯨꯡ, ꯏꯆꯜ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ꯫ ꯅꯆꯜꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ꯫ ꯃꯉꯥꯜ ꯊꯧꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯈꯥꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯏ꯫ ꯋꯥꯁꯨ ꯉꯥꯡꯗꯦ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ꯫ ꯊꯧꯕꯅ, ꯕꯨꯡꯉꯣ꯫ ꯃꯉꯥꯜꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯅꯣꯝꯃꯤ꯫ ꯃꯉꯥꯜ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯆꯤꯡꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯐꯝꯂꯝꯕꯗꯒꯤ ꯁꯠ ꯍꯧꯒꯠꯂꯛꯏ꯫ ꯅꯆꯥꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ ꯄꯥꯕꯨꯡ꯫ ꯏꯆꯜꯗꯣ
ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯣ? ꯃꯔꯝꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯕꯨꯡꯉꯣ, ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂ ꯐꯥꯎꯕꯗ ꯊꯧꯕ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎꯗ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯁꯤꯗ ꯆꯠꯀꯅꯤ ꯑꯗꯨꯗ ꯆꯠꯀꯅꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ? ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯄꯪꯆꯠꯇ ꯆꯠꯂꯦꯕ꯫ ꯐꯣꯟꯁꯤꯁꯨ ꯆꯠꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯊꯦꯡꯉ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯕꯦꯝꯃ ꯂꯥꯛꯇ꯭ꯔꯤ꯫ ꯊꯧꯕ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗ ꯊꯧꯕ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯊꯧꯕ ꯇꯨꯝꯕ ꯌꯥꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯍꯧꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗ ꯁꯨꯃꯥꯡꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯒꯦꯠꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯒꯦꯠ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯀꯥ, ꯀꯀꯥ, ꯆꯦ ꯕꯦꯝꯃꯗꯣ꯫ ꯍꯥ, ꯆꯦ ꯕꯦꯝꯃ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨꯅꯦ꯫ ꯀꯀꯥ, ꯆꯦ ꯕꯦꯝꯃꯗꯣ ꯇꯨꯔꯦꯜ ꯃꯈꯥꯗ꯫ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯍꯥ, ꯑꯩꯒꯤ ꯏꯆꯥꯕꯣ? ꯀꯀꯥ, ꯈꯤꯇꯪ ꯊꯨꯅ ꯆꯠꯁꯤ꯫ ꯊꯧꯕꯒ ꯅꯨꯄꯥꯗꯨꯒ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯛꯏ꯫ ꯊꯧꯕ ꯃꯌꯥꯝꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯃꯆꯥꯅꯨꯄꯤꯗꯣ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯕꯦꯝꯃ, ꯏꯆꯥ ꯊꯣꯏꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯕꯕꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯦ, ꯍꯧꯒꯠꯂꯣ, ꯕꯕꯥ ꯂꯥꯛꯑꯦ꯫ ꯀꯔꯤꯒꯤꯅꯣ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯅ ꯆꯠꯂꯤꯕ? ꯕꯕꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯁꯦ, ꯍꯧꯒꯠꯂꯣ꯫ ꯇꯟꯖꯥꯗꯨꯗ ꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤ ꯄꯤꯡꯀꯤꯁꯨ ꯂꯥꯛꯏ꯫ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯁꯦ, ꯍꯧꯒꯠꯂꯣ꯫ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ ꯄꯤꯡꯀꯤꯁꯨ꯫ ꯁꯦ, ꯍꯧꯒꯠꯂꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯕꯦꯝꯃ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯧꯕ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯏ꯫ ꯃꯉꯥꯜꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯅꯆꯜꯗꯣ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯕꯤꯔꯕꯅꯣ ꯈꯪꯗꯦ꯫ ꯄꯥꯕꯨꯡ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯄꯥꯕꯨꯡꯒꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ? ꯏꯆꯜꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤꯌꯦ꯫ ꯅꯪꯒꯤ ꯅꯊꯧꯗ ꯌꯦꯠꯀꯗ꯭ꯔꯅ ꯍꯥꯏꯗꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯄꯥꯕꯨꯡꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ? ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯪ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯅꯨꯀꯣ꯫ ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ꯫ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯂꯣꯏꯌꯦ꯫ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯏꯀꯩ ꯆꯨꯝꯕꯤꯔꯛꯄꯅꯤ, ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯄꯥꯕꯨꯡꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯃꯉꯥꯜ, ꯅꯪ ꯄꯥꯕꯨꯡꯅ ꯀꯣꯟꯒꯦ ꯂꯥꯎꯅꯦ꯫ ꯄꯥꯕꯨꯡ꯫ ꯊꯧꯕꯒ ꯃꯉꯥꯜꯒ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯩ꯫ ꯃꯉꯥꯜ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯃꯉꯥꯜ ꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤ ꯄꯤꯡꯀꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯉꯥꯜ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯥꯕꯣ? ꯄꯥꯕꯨꯡ, ꯏꯆꯜꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯄꯥꯕꯨꯡ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ꯫ ꯅꯪꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯄꯥꯕꯨꯡ ꯆꯪꯉꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯄꯤꯡꯀꯤꯁꯨ ꯂꯥꯛꯏ꯫ ꯃꯉꯥꯜ ꯄꯤꯡꯀꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯗꯥ ꯃꯉꯥꯜ, ꯑꯩ ꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯕ ꯄꯥꯝꯃꯤ꯫ ꯅꯪ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯗꯥ ꯃꯉꯥꯜ, ꯑꯩꯁꯨ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯔꯤꯁꯦ ꯁꯤꯗ ꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯐꯝ ꯑꯃꯗ ꯁꯥꯔꯁꯦ꯫ ꯍꯣꯏ꯫ ꯃꯉꯥꯜꯒ ꯄꯤꯡꯀꯤꯒꯁꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯃꯉꯥꯜꯅ, ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯩ꯫ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ ꯈꯨꯝꯒꯦ꯫ ꯕꯦꯝꯃꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯒꯅꯤ꯫ ꯆꯨꯝꯃꯦ꯫ ꯋꯥꯔꯤꯗꯣ ꯑꯩ ꯗꯥ ꯃꯉꯥꯜꯗ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯍꯥꯏꯔꯛꯑꯣ꯫ ꯍꯥꯏꯒꯦ꯫
ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯚꯤꯃꯒ ꯄꯤꯡꯀꯤꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯧꯔꯒ ꯂꯥꯛꯏ ꯄꯤꯡꯀꯤꯅ ꯚꯤꯃ ꯒꯥꯔꯤꯗꯣ ꯅꯣꯛꯑ ꯅꯣꯛꯑꯒ ꯊꯧ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯅ ꯊꯧꯀꯣ ꯑꯃꯨꯛ ꯁꯣꯏꯗꯅ ꯚꯤꯃꯁꯨ ꯏꯁ ꯑꯗꯨꯗꯤ ꯀꯟꯅ ꯊꯧꯔꯒꯦ ꯍꯦ ꯇꯥꯅꯤꯡꯗꯦꯀꯣ ꯂꯣꯠꯅ ꯊꯝꯖꯕ ꯍꯦꯔꯣꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯦ ꯋꯥꯠꯂꯤꯗ ꯊꯣꯛꯂꯛꯀꯗꯕ ꯃꯁꯛꯇꯤ ꯐꯖꯕꯅꯤꯍꯦ ꯅꯣꯏ ꯍꯦꯔꯣꯗꯣ ꯃꯃꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯗꯩꯗꯤ ꯅꯪ ꯅꯃꯤꯠ ꯑꯅꯤꯗꯣ ꯀꯣꯊꯣꯛꯀꯅꯤ ꯃꯤꯠꯌꯦꯡ ꯀꯥꯔꯪꯒ ꯆꯠꯂꯛꯀꯅꯨꯀꯣ ꯑꯦ ꯐꯖꯩ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯣ ꯅꯁꯛꯇꯨꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯈꯝꯕꯜꯕꯒꯁꯨ ꯇꯧꯔꯤꯌꯦ ꯄꯛꯇꯦ ꯏꯕꯦꯝꯃ ꯅꯪ ꯈ꯭ꯋꯥꯏꯗꯣ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯃꯅꯨꯡꯗ ꯑꯥꯊ꯭ꯔ ꯑꯃ ꯌꯥꯎꯕ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯁꯣꯅꯣ ꯆꯨꯔꯦ ꯚꯤꯃ ꯈꯔ ꯐꯅꯁꯨ ꯈꯟꯕ ꯇꯝꯃꯣ ꯅꯪꯒꯤ ꯅꯇꯧꯗꯣ ꯁꯨꯝ ꯌꯦꯡꯊꯣꯛꯄꯅꯦ ꯃꯅꯨꯡꯒꯤ ꯑꯥꯊ꯭ꯔ ꯌꯥꯝ ꯈꯪꯕꯩ ꯃꯑꯣꯡꯗ ꯂꯩꯀꯥꯏ ꯆꯤꯟꯊꯕꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯒꯦ ꯅꯪꯅ ꯅꯣꯏ ꯏꯃꯨꯡꯗ ꯆꯦꯟꯊꯕꯤꯔꯒ ꯄꯤꯡꯀꯤ ꯚꯤꯃꯒꯤ ꯄꯥꯝꯕꯣꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯍꯤꯡꯆꯥꯕꯤ ꯅꯥꯏꯅꯦ ꯒꯥꯔꯤ ꯊꯧꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯔꯣ ꯍꯥꯏꯒꯦ ꯑꯗꯨꯏꯗꯤꯅꯦ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯊꯧ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯒꯅꯨ ꯒꯥꯔꯤꯗ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯃꯥꯡꯗ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯁꯠ ꯈꯥꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ 3-4 ꯁꯠ ꯀꯨꯝꯊꯔꯛꯏ ꯈꯥꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯚꯤꯃꯒ ꯄꯤꯡꯀꯤꯒꯗꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥ 3-4ꯗꯣ ꯚꯤꯃ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯚꯤꯃꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯚꯤꯃꯅ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯄꯤꯡꯀꯤ ꯄꯤꯡꯀꯤꯁꯨ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯈꯥꯕꯅ ꯈꯨꯝꯂꯛꯏ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯠꯇꯣꯛꯎꯔꯣ ꯍꯧꯖꯤꯛ ꯚꯤꯃꯗꯣ ꯃꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯚꯤꯃꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯊꯧꯈꯤ ꯄꯤꯡꯀꯤꯁꯨ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯔꯒ ꯚꯤꯃꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯥꯟꯅꯔꯛꯏ ꯈꯥꯕ ꯍꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯂꯝꯍꯥꯡ ꯑꯃꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯀꯨꯝꯊꯔꯛꯏ ꯚꯤꯃꯁꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯄꯨꯊꯣꯔꯛꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯥꯕꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯀꯅꯥ ꯂꯥꯛꯇꯨꯅꯁꯨ ꯅꯪꯕꯨ ꯀꯟꯕ ꯉꯝꯃꯣꯏ ꯈꯥꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯐꯥꯔꯒ ꯄꯨꯔꯛꯏꯕꯁꯦ ꯅꯪꯕꯨ ꯊꯥꯗꯣꯛꯅꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯤ ꯐꯠꯇ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯀꯞꯂꯛꯏ ꯁꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕꯅꯤ ꯚꯤꯃꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯅꯥꯜꯂꯤ ꯚꯤꯃ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯑꯗꯨꯒ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯜꯂꯤ ꯃꯁꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯈꯥꯕ ꯚꯤꯃꯒꯤ ꯃꯁꯝ ꯑꯗꯣ ꯇꯥꯞ ꯄꯥꯏ ꯚꯤꯃ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯄꯤꯡꯀꯤꯁꯨ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯈꯥꯕ ꯚꯤꯃꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯚꯤꯃꯅ ꯈꯥꯕ ꯅꯪ ꯑꯗꯨ ꯇꯧꯒꯅꯣ ꯄ꯭ꯂꯤꯖ ꯅꯪ ꯑꯗꯨ ꯇꯧꯒꯅꯣ ꯚꯤꯃꯅ ꯍꯥꯏꯔꯤꯕꯗꯨ ꯈꯥꯕꯅ ꯇꯥꯗꯦ ꯈꯥꯕ ꯚꯤꯃꯒꯤ ꯄꯥꯝꯕꯣꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯚꯤꯃꯁꯨ ꯀꯟꯅ ꯂꯥꯎꯔꯛꯏ